ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯄꯥꯈꯠꯇꯨꯅ ꯅꯥꯔꯣꯟꯗ ꯇꯞꯅ ꯂꯩꯁꯥꯡꯅ ꯀꯔꯤꯅꯣ ꯃꯥꯅ ꯂꯣꯜꯂꯤꯕ ꯃꯔꯣꯟ ꯃꯌꯥꯝꯁꯤꯕꯨ ꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥ ꯅꯨꯡꯁꯤꯗꯨꯔꯣ ꯇꯨꯔꯦꯜ ꯇꯦꯡꯕ ꯆꯠꯂꯕꯣ ꯏꯆꯥꯁꯤꯕꯨ ꯂꯌꯥꯝꯅ ꯄꯨꯗꯨꯅ ꯀꯩꯅꯣ ꯑꯃꯨꯛꯇꯗꯤ ꯈꯜꯂꯣ ꯀꯩꯗꯧꯒꯦ ꯏꯆꯥꯁꯦ ꯑꯃꯥꯏꯕꯤ ꯀꯨꯟꯗꯣꯅ ꯍꯥꯏ ꯑꯉꯥꯎꯕꯤ ꯃꯥꯒꯤꯁꯦ ꯇꯨꯔꯦꯜ ꯇꯦꯡꯕ ꯆꯠꯄ ꯅꯠꯇꯦꯅꯦ ꯃꯥꯅ ꯉꯥꯡꯂꯤꯕꯁꯤꯡꯁꯦ ꯂꯥꯏꯔꯣꯅꯤ ꯂꯥꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯇꯨꯔꯦꯜ ꯇꯦꯡꯕꯒꯤ ꯂꯨꯇꯦꯡꯂꯣꯟ ꯍꯥꯏꯕꯗꯨꯅꯤ ꯃꯥꯅ ꯉꯥꯡꯉꯤꯁꯦ ꯂꯩꯁꯥꯡꯅ ꯍꯣ ꯈꯪꯖ ꯂꯥꯛꯆꯗ꯭ꯔꯦ ꯂꯥꯏꯒꯤ ꯂꯣꯟꯗꯥꯁꯤꯡꯁꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯏꯆꯥꯁꯦ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯍꯟꯕꯤꯌꯨ ꯐꯤꯕꯝꯁꯤꯗ ꯑꯩꯕꯨ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯉꯩ ꯃꯔꯛ ꯊꯠꯅ ꯍꯥꯏꯔꯛꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯂꯦꯞꯄ ꯂꯩꯇꯅ ꯇꯨꯔꯦꯜ ꯑꯁꯨꯝ ꯇꯧꯕꯅ ꯂꯝꯂꯦꯟ ꯁꯨꯒꯅꯨ ꯌꯧꯗ꯭ꯔꯤꯉꯩ ꯂꯣꯈꯥ ꯍꯧꯈꯥ ꯌꯧꯔꯛꯂꯦ ꯃꯐꯝꯗꯨꯗ ꯌꯧꯕꯗ ꯀꯛꯌꯦꯟꯕꯤ ꯉꯝꯕ ꯀꯧꯕ ꯎꯆꯦꯛꯅ ꯌꯩꯈꯥꯏ ꯊꯤꯡꯒꯥꯏꯕ ꯄꯤꯔꯝꯂꯦ ꯃꯆꯥꯒꯤ ꯑꯣꯏꯔꯤꯕ ꯃꯇꯧꯗꯨꯗ ꯄꯥꯈꯠꯇꯨꯅ ꯍꯤꯛꯅ ꯀꯞꯂꯛꯂꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯨꯡꯁꯤ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯁꯤꯡꯗꯨꯕꯣ ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯎ ꯀꯩꯗꯧꯔꯒꯦ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯃꯌꯥꯝ ꯑꯃ ꯉꯥꯡꯂꯤꯕꯗꯨꯕꯣ ꯀꯥꯏꯗꯒꯤꯅꯣ ꯅꯪꯅ ꯀꯣꯊꯣꯛꯂꯒ ꯉꯥꯡꯂꯤꯕꯁꯤꯡꯗꯨꯕꯣ ꯏꯃꯥ ꯇꯥꯍꯩ ꯉꯝꯗ꯭ꯔꯦ ꯑꯃꯨꯛꯇꯗꯤ ꯉꯥꯡꯕ ꯁꯛꯄꯗꯣ ꯂꯦꯞꯄꯣ ꯀꯩꯗꯧꯒꯦ ꯑꯗꯨꯕꯨ ꯃꯃꯥꯅ ꯑꯗꯨꯝꯅ ꯉꯥꯡꯕꯒ ꯅꯨꯡꯁꯤꯇꯣꯝꯕꯤꯗꯤ ꯑꯍꯣꯏꯅ ꯑꯗꯨꯝ ꯉꯥꯡꯅꯤꯡꯕ ꯃꯅꯤꯡ ꯃꯈꯥ ꯇꯝꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯣꯅ ꯅꯪꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩꯁꯤꯡꯅꯤ ꯂꯩꯋꯥ ꯇꯤꯟꯋꯥ ꯌꯥꯝꯅ ꯄꯥꯝꯕꯗꯨꯅ ꯅꯆꯥꯅꯨꯄꯤ ꯀꯔꯤꯁꯨ ꯈꯪꯖꯗꯕꯤꯁꯤꯗ ꯂꯥꯏ ꯆꯪꯉꯦ ꯍꯥꯏꯗꯨꯅꯤ ꯇꯧꯔꯤꯁꯦ ꯇꯨꯕꯤ ꯂꯥꯏꯔꯦꯟ ꯃꯀꯨꯗꯨꯅ ꯁꯩꯍꯧ ꯑꯣꯏ ꯇꯤꯟꯈꯣꯡ ꯂꯥꯏꯈꯣꯡꯒꯤ ꯍꯧꯔꯛꯐꯝ ꯅꯪꯉꯣꯟꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯛꯀꯗꯧꯔꯦ ꯐꯔꯤꯅꯤ ꯅꯪ ꯄꯦꯜꯂꯝꯃꯅꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯣꯒꯤ ꯋꯥꯍꯩꯁꯤꯡꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯉꯣꯟꯗ ꯈꯣꯏꯔꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯃꯔꯣꯝꯗ ꯃꯍꯥꯛ ꯃꯁꯥ ꯍꯧꯖꯤꯛ ꯐꯠꯇꯕ ꯂꯥꯏ ꯂꯣꯏꯅꯕꯅꯤꯅ ꯃꯆꯥꯅꯨꯄꯤꯁꯤꯅ ꯂꯥꯏ ꯅꯨꯡꯁꯤꯠ ꯂꯩꯔꯛꯄ ꯂꯥꯏ ꯀꯥꯏꯗꯣꯉꯛꯄ ꯃꯥꯟꯕ ꯊꯧꯑꯣꯡꯁꯤ ꯃꯍꯥꯛ ꯌꯥꯅꯤꯡꯗꯦ ꯄꯥꯝꯖꯗꯦ ꯃꯃꯥꯡꯗꯁꯨ ꯃꯍꯥꯛ ꯀꯌꯥꯔꯛ ꯍꯟꯅ ꯂꯥꯏꯁꯤꯡꯁꯤꯗ ꯆꯪꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏ ꯑꯃꯠꯇꯅ ꯃꯥꯒꯤ ꯑꯅꯤꯡꯕ ꯄꯤꯈꯤꯗꯕꯅꯤꯅ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛ ꯃꯁꯥꯗ ꯃꯗꯨꯒꯤ ꯄꯦꯟꯗꯕꯁꯤꯡꯗꯨꯅ ꯈꯝ ꯊꯦꯡꯂꯤ ꯑꯗꯨꯅ ꯈꯣꯏꯁꯥꯎꯅꯩ ꯇꯤꯟꯕꯤ ꯍꯧꯏ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯅꯩ ꯑꯩ ꯀꯔꯤꯃꯠꯇ ꯄꯥꯝꯖꯗ꯭ꯔꯦ ꯂꯥꯏ ꯅꯨꯡꯁꯤꯠꯁꯦ ꯁꯥꯐꯣꯡꯍꯟꯕꯤꯔꯅꯨ ꯅꯝꯖꯤꯟꯕꯤꯒꯦꯔꯥ ꯈꯥꯏꯗꯣꯛꯀꯦꯔꯥ ꯑꯃꯗꯤ ꯇꯧ ꯃꯁꯤꯅ ꯁꯥꯐꯣꯡꯍꯟꯕꯗꯤ ꯌꯥꯔꯣꯏ ꯑꯩ ꯄꯥꯝꯖꯗꯦ ꯏꯆꯥ ꯂꯩꯁꯥꯕꯤ ꯐꯥꯕꯇ ꯉꯥꯏꯔꯤ ꯍꯌꯦꯡꯋꯥꯏ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯈꯪꯂꯔꯣꯏ ꯐꯔꯦ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯐꯪꯅꯕ ꯍꯣꯠꯅꯔꯒꯦ ꯑꯗꯨꯕꯨ ꯃꯁꯤꯅ ꯑꯔꯣꯏꯕꯗꯤ ꯅꯠꯇꯦ ꯇꯨꯡꯂꯝꯆꯠꯇ ꯃꯆꯥ ꯃꯁꯨꯗ ꯂꯥꯏ ꯅꯨꯡꯁꯤꯠꯁꯦ ꯇꯦꯛꯁꯤꯟ ꯍꯟꯖꯤꯟꯒꯅꯤ ꯁꯣꯏꯗꯅ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨꯅ ꯇꯣꯞꯅ ꯊꯝꯁꯤ ꯇꯨꯡꯅ ꯇꯨꯡꯒꯤꯅꯤ ꯀꯣꯟꯅ ꯈꯟꯅꯁꯤ ꯏꯆꯥꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗꯒꯤ ꯀꯟꯅꯕ ꯑꯃꯠꯇꯗꯤ ꯇꯧꯁꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯣꯁꯨ ꯂꯩꯁꯥꯡꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯅ ꯃꯔꯩ ꯁꯥꯡꯗꯗ꯭ꯔꯦ ꯃꯥꯅ ꯄꯥꯝꯂꯤꯕꯁꯤꯡꯗꯨ ꯐꯪꯍꯟꯒꯦ ꯈꯟ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯃꯁꯥꯗ ꯐꯨꯗꯣꯔꯛꯂꯤꯕ ꯂꯥꯏ ꯅꯨꯡꯁꯤꯠꯇꯨ ꯅꯝꯁꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯩꯁꯥꯡꯗꯤ ꯃꯣꯡ ꯇꯧꯗꯨꯅ ꯌꯨꯝꯗꯨꯗ ꯃꯄꯨꯔꯣꯏꯕ ꯈꯪꯍꯟꯗꯅ ꯃꯇꯝ ꯁꯥꯡꯅ ꯃꯥꯅ ꯂꯣꯏꯅꯕ ꯌꯥꯡꯀꯣꯛ ꯃꯃꯥꯏ ꯄꯥꯟꯕ ꯂꯥꯏꯃꯨꯗꯨꯗꯒꯤ ꯃꯥꯒꯤ ꯑꯅꯤꯡꯕ ꯐꯪꯅꯕ ꯄꯥꯝꯕꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯥꯅ ꯁꯥꯟꯅꯔꯝꯂꯤꯕ ꯂꯥꯏꯁꯤꯗꯤ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯍꯧꯈꯤꯕ ꯂꯩꯁꯥꯡꯒꯤ ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯑꯃꯗꯒꯤ ꯁꯔꯨꯛ ꯑꯃ ꯂꯩꯃꯅ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯕꯤꯔꯦ ꯑꯍꯤꯡꯗꯨꯒꯤ ꯋꯥꯔꯤꯗꯨ ꯑꯗꯨꯝꯅ ꯂꯣꯏꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯁꯤ ꯑꯅꯥ ꯌꯥꯎꯔꯕꯅꯤꯅ ꯑꯁꯤꯕ ꯍꯪꯕꯁꯨ ꯂꯥꯛꯏ ꯃꯤꯅ ꯂꯥꯛꯄ ꯍꯧꯅꯁꯥꯅꯤ ꯊꯕꯛꯅ ꯈ꯭ꯋꯥꯡ ꯀꯣꯏ ꯀꯣꯔꯧ ꯁꯤꯡꯕꯨꯡ ꯈꯔꯅꯤ ꯍꯧꯖꯤꯟꯈꯤ ꯂꯥꯟꯅ ꯊꯧꯔꯝꯁꯨ ꯀꯨꯏꯔꯛꯇꯔꯦ ꯁꯣꯝꯗꯅ ꯀꯥꯂꯦꯟ ꯍꯥꯏꯕ ꯊꯥꯁꯤꯒꯤ ꯁꯤꯊꯔꯛꯄ ꯏꯕꯨꯙꯧ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡꯒꯤ ꯀꯨꯝꯁꯤ ꯆꯍꯤꯗꯤ ꯈꯣꯡ ꯆꯤꯡꯒꯗꯧꯔꯤ ꯊꯥꯡꯖꯤꯡ ꯂꯥꯏꯀꯣꯟꯗꯨ ꯃꯤꯅ ꯆꯤꯛꯅ ꯆꯥꯏꯅꯕ ꯉꯝꯗꯅ ꯇꯤꯟꯗꯨꯅ ꯏꯔꯥꯡ ꯂꯥꯡꯉꯤ ꯆꯍꯤ ꯀꯨꯝꯖꯥ ꯑꯃꯗ ꯀꯣꯡꯂꯧ ꯀꯣꯡꯕ ꯂꯝꯊꯣꯛꯄ ꯆꯍꯤ ꯀꯨꯝꯖꯥ ꯑꯃꯗ ꯆꯤꯡꯎ ꯈꯣꯌꯨꯝ ꯂꯌꯥꯝ ꯆꯪꯗꯨꯅ ꯇꯨꯕꯨ ꯈꯣꯡꯕꯨ ꯇꯣꯡꯕ ꯆꯍꯤ ꯀꯨꯝꯖꯥ ꯑꯃꯗ ꯌꯨꯝꯐꯝꯕ ꯋꯥꯔꯝ ꯑꯁꯤ ꯂꯩꯕꯅ ꯍꯟꯗꯛ ꯀꯨꯝꯒꯤ ꯑꯣꯏꯅ ꯈꯣꯡ ꯆꯤꯡꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯕ ꯂꯥꯏꯕꯨꯡꯊꯧ ꯃꯥꯄꯜ ꯂꯥꯏ ꯅꯨꯔꯥꯕꯤ ꯇꯔꯦꯠꯅ ꯗꯣꯂꯥꯏ ꯇꯣꯡꯗꯨꯅ ꯊꯥꯡꯖꯤꯡ ꯂꯥꯏꯀꯣꯟꯗꯒꯤ ꯃꯣꯏꯔꯥꯡꯒꯤ ꯀꯪꯂꯥ ꯃꯆꯥ ꯏꯕꯦꯝꯃ ꯊꯣꯏꯕꯤꯒꯤ ꯑꯎꯟ ꯀꯩꯊꯦꯜꯗ ꯂꯥꯛꯂꯒ ꯃꯣꯏꯔꯥꯡ ꯀꯪꯂꯥ ꯃꯃꯥꯡꯒꯤ ꯂꯝꯄꯥꯛꯇ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯔꯦ ꯆꯔꯩ ꯐꯤꯁꯥ ꯇꯝ ꯈꯣꯡ ꯆꯤꯡꯕ ꯌꯥꯎꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯒ
ꯌꯥꯎꯕ ꯐꯪꯗ꯭ꯔꯕ ꯈꯣꯏꯅꯧ ꯃꯇꯥ ꯑꯅꯤꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯕꯣꯛ ꯂꯩꯁꯥꯡꯒꯤ ꯊꯧꯔꯝꯁꯨ ꯂꯣꯏꯗ꯭ꯔꯤꯕꯅꯤꯅ ꯄꯥꯝꯕꯩ ꯂꯩꯇꯦ꯫ ꯃꯌꯥꯝꯅ ꯆꯔꯩ ꯐꯤꯖꯦꯠ ꯂꯩꯇꯦꯡꯅ ꯆꯠꯄꯗꯨ ꯅꯤꯡꯉꯣꯜ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯑꯅꯤꯗꯨ ꯈꯨꯅꯤꯡ ꯀꯥꯡ ꯀꯥꯡꯗꯨꯅ ꯌꯦꯡꯉꯤ꯫ ꯋꯥꯔꯤꯁꯨ ꯁꯥꯟꯅꯩ ꯑꯅꯤꯗꯨ ꯊꯣꯡꯅꯥꯎ ꯃꯄꯥꯜꯗꯨꯗ ꯂꯦꯞꯅ ꯂꯦꯞꯅ꯫ "ꯏꯇꯥ ꯊꯝꯕꯥꯜ, ꯃꯊꯪꯃꯨꯛꯇ ꯌꯥꯎꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯍꯣꯏ ꯈꯣꯏꯅꯧ, ꯅꯣꯡꯗꯝꯕꯅ ꯍꯟꯗꯛ ꯀꯨꯝꯁꯤꯗꯤ ꯌꯥꯎꯔꯅꯨ ꯇꯝꯂꯝꯂꯕꯅꯤ꯫ ꯂꯦꯞꯁꯤꯜꯂꯒ ꯌꯥꯎꯗꯕꯁꯤꯗꯤ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛꯀꯤꯅꯤ ꯈꯟꯗꯣꯛꯂꯁꯤ ꯈꯣꯏꯅꯧ꯫ ꯏꯇꯥ, ꯈꯣꯡ ꯆꯤꯡꯕꯗꯣ ꯌꯥꯎꯕꯃꯛ ꯌꯥꯗ꯭ꯔꯁꯨ ꯇꯨꯃꯤꯟ ꯌꯦꯡꯂꯨꯁꯤꯕ, ꯑꯩ ꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯦꯕ ꯏꯇꯥ꯫ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯌꯨꯃꯥꯡ ꯀꯩꯃꯥꯡ ꯌꯥꯎꯔꯒ ꯏꯔꯥꯡ ꯇꯧꯋꯦ ꯍꯥꯏꯗꯅ ꯃꯤꯅꯒ ꯍꯥꯏꯅꯈꯤꯅꯤ, ꯐꯖꯐꯝ ꯂꯩꯔꯣꯏ꯫ ꯑꯩ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯈꯣꯏꯅꯧ, ꯑꯩꯒꯤꯗꯤ ꯈꯣꯏꯅꯧ ꯏꯇꯥ ꯅꯠꯇꯅꯅꯦ ꯋꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯏꯇꯥ ꯃꯀꯥ ꯐꯣꯡꯅ ꯌꯦꯡꯗ꯭ꯔꯕꯁꯨ ꯌꯥꯏ, ꯂꯣꯟꯅ ꯑꯔꯥꯞꯄꯗꯒꯤ ꯂꯥꯞꯇꯛꯅ ꯎꯔꯨꯝ ꯋꯥꯔꯨꯝꯗ ꯃꯄꯥꯜ ꯇꯥꯡ ꯃꯅꯥꯛ ꯅꯛꯁꯤꯜꯂꯨꯗ꯭ꯔꯕꯁꯨ ꯌꯦꯡꯁꯤ ꯍꯥꯏꯕꯅꯤ ꯏꯇꯥ ꯑꯩꯒꯤꯁꯦ꯫ ꯏꯇꯥꯅ ꯑꯗꯨ ꯌꯧꯅ ꯌꯦꯡꯅꯤꯡꯕ ꯐꯥꯎꯔꯕꯅꯤꯅ ꯂꯣꯟꯅ ꯇꯨꯃꯤꯟ ꯌꯦꯡꯂꯨꯔꯁꯤ ꯏꯇꯥ꯫ ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯠꯁꯤ꯫ ꯍꯣꯏ ꯏꯇꯥ꯫ ꯉꯁꯥꯏ ꯋꯥꯏꯗꯤ ꯃꯤꯅ ꯂꯥꯡꯕ ꯆꯠꯄꯒꯤ ꯊꯧꯔꯥꯡ ꯇꯧꯕ ꯎꯕꯗ ꯊꯝꯕꯥꯜ ꯅꯨꯡꯁꯨ ꯅꯨꯡꯖꯥꯅꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯨꯔꯕꯅꯤ꯫ ꯃꯕꯣꯛꯀꯤ ꯂꯥꯟꯅ ꯊꯧꯔꯝ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯣꯏꯕꯅ ꯈꯥ ꯆꯤꯛꯇꯨꯅ ꯈꯥꯡꯂꯝꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯁꯤꯅ ꯁꯤꯕ ꯌꯥꯎꯔꯝꯗ꯭ꯔꯕꯗꯤ ꯉꯁꯥꯏꯅ ꯃꯥꯅ ꯑꯣꯏꯅ ꯃꯥꯡ ꯊꯥꯔꯅꯤ꯫ ꯌꯥꯎꯕꯃꯛ ꯌꯥꯎꯕ ꯐꯪꯗ꯭ꯔꯕꯁꯨ ꯂꯥꯞꯇꯛꯅ ꯌꯦꯡꯕ ꯐꯥꯎꯗꯤ ꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯅ ꯃꯥꯡ ꯊꯥꯗꯨꯅ ꯑꯅꯤꯗꯨ ꯍꯧꯅꯗꯨꯅ ꯑꯁꯥꯏꯋꯥꯏꯗ ꯆꯠꯂꯨꯗꯦ ꯊꯕꯛ ꯑꯃ ꯂꯩ ꯍꯥꯏꯔꯝꯂꯒ ꯆꯔꯩ ꯐꯤꯅ ꯀꯣꯛꯈꯨꯝꯅ ꯊꯣꯛꯂꯛꯏ꯫ ꯌꯥꯝ ꯍꯩꯅ ꯆꯤꯟꯈꯨꯝ ꯃꯥꯟꯅꯅ ꯊꯣꯔꯛꯄꯅꯤ꯫ "ꯀꯦꯒꯦ ꯑꯣꯛꯁꯨ ꯂꯩꯀꯥꯏꯗ ꯆꯠꯂꯨꯒꯦ, ꯐꯤ ꯋꯥꯏꯀꯦ ꯊꯤꯟꯕꯤꯔꯛꯇ꯭ꯔꯦ, ꯃꯗꯨꯕꯨ ꯂꯧꯔꯨꯒꯦ ꯍꯥꯏꯔꯒ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞ ꯑꯗꯨꯗ ꯂꯩꯃꯅ ꯃꯊꯟꯇ ꯆꯠꯄ ꯅꯨꯡꯉꯥꯏꯇꯦ, ꯊꯝꯕꯥꯜꯒ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯒꯦ ꯍꯥꯏꯖꯟꯅꯔꯒ ꯊꯣꯔꯛꯄꯅꯤ꯫ ꯑꯅꯤꯗꯨ ꯈꯣꯡ ꯆꯤꯡꯕ ꯌꯦꯡꯕ ꯃꯣꯡꯕ ꯃꯔꯥꯟꯌꯥꯏꯗꯒꯤ ꯊꯣꯔꯛꯏ꯫ ꯁꯣꯝꯗꯅ ꯈꯣꯡ ꯆꯤꯡꯕꯗꯨꯗ ꯄꯨꯟꯅ ꯗꯣꯂꯥꯏ ꯃꯁꯤꯡ 13 ꯁꯅꯥꯃꯍꯤꯒꯤ ꯗꯣꯂꯥꯏꯅ ꯃꯥꯡ ꯊꯥꯗꯨꯅ ꯄꯨꯡ ꯏꯁꯩ ꯄꯦꯅꯥ ꯌꯥꯎꯗꯨꯅ ꯂꯥꯏꯀꯣꯟꯗꯨꯗꯒꯤ ꯄꯔꯦꯡ ꯁꯥꯅ ꯊꯣꯔꯛꯏ꯫ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯗꯣꯂꯥꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯅꯤꯡ ꯏꯊꯪ ꯊꯪꯏ꯫ ꯗꯣꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯌꯦꯠ ꯊꯪꯐꯗ ꯃꯀꯣꯛꯇꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯄꯔꯦꯡ ꯁꯥꯅ ꯁꯦꯝꯃꯤ꯫ ꯈꯣꯡ ꯆꯤꯡꯕꯗ ꯌꯥꯎꯔꯤꯕ ꯂꯥꯏꯁꯤꯡꯗꯨꯅ ꯗꯣꯂꯥꯏ ꯊꯛꯇ ꯇꯣꯡꯂꯤ꯫ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯂꯥꯏꯁꯤꯡꯗꯨꯗꯤ ꯁꯅꯥꯃꯍꯤ ꯋꯥꯏꯈꯨ ꯂꯩꯃ, ꯈꯨꯟꯗꯤꯟꯕꯤ, ꯂꯣꯛꯂꯥꯎ ꯂꯩꯃ, ꯄꯤꯊ꯭ꯔꯥꯏ ꯈꯣꯡꯗ꯭ꯔꯥꯏꯕꯤ, ꯑꯌꯥꯡ ꯂꯩꯃ, ꯑꯌꯥꯡ ꯂꯩꯃ ꯑꯍꯜ, ꯎꯔꯤ, ꯂꯥꯏ ꯂꯩꯀꯣꯏ, ꯀꯣꯔꯤꯐꯥꯕ, ꯈꯥꯅ ꯆꯥꯎꯕ, ꯈꯣꯡꯅꯥꯡ ꯁꯣꯔꯥꯔꯦꯜ, ꯃꯍꯥꯔꯥꯕ, ꯏꯕꯨꯙꯧ ꯅꯣꯡꯁꯥꯕ ꯑꯃꯗꯤ ꯑꯔꯣꯏꯕꯗ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯑꯃꯗꯤ ꯃꯁꯥꯅꯧ ꯀꯣꯏꯔꯦꯜ ꯂꯩꯃꯅꯤ꯫ ꯃꯥꯏꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯍꯣ ꯍꯣ ꯍꯣ ꯍꯣꯂꯦ ꯍꯣ, ꯍꯦ ꯑꯧꯀꯔꯤ ꯀꯣꯜꯂꯣ, ꯀꯣꯔꯧ ꯅꯣꯡꯃꯗꯣꯜ 8ꯃꯛꯇ ꯀꯣꯜꯂꯣ, ꯂꯣꯏꯃꯣꯝ ꯆꯦꯡꯈꯩ ꯐꯧꯈꯩ ꯊꯟꯅ ꯀꯣꯜꯂꯣ, 8 ꯁꯦꯟꯖꯥ ꯃꯌꯣꯜ ꯆꯣꯡꯅꯕ ꯀꯣꯜꯂꯣ, ꯅꯃꯨ ꯃꯔꯤ ꯇꯥꯗꯅꯕ, ꯀꯥꯎꯔꯦꯟ ꯁꯂꯥꯏ ꯇꯥꯗꯅꯕ ꯀꯣꯜꯂꯣ, ꯅꯃꯨ ꯄꯨꯟꯁꯤ ꯁꯥꯡꯅꯕ ꯀꯣꯜꯂꯣ"꯫ ꯑꯁꯨꯝꯅ ꯃꯊꯪ ꯃꯊꯪ ꯈꯨꯟꯖꯥꯎ ꯂꯩꯆꯥꯎꯅꯕ, ꯅꯃꯨ ꯄꯨꯟꯁꯤ ꯁꯥꯡꯅꯕ ꯑꯃꯥꯏꯕꯅ ꯂꯩꯃꯥꯡꯗ ꯑꯧꯒ꯭ꯔꯤ ꯁꯛꯂꯒ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ "ꯀꯦꯒꯦ ꯃꯣꯏꯔꯥꯡ, ꯈꯣꯔꯤ ꯀꯩꯊꯦꯜꯕꯨ ꯀꯣꯜꯂꯣ, ꯉꯥꯉꯣꯏ ꯀꯩꯊꯦꯜꯕꯨ ꯀꯣꯜꯂꯣ" ꯍꯥꯏꯗꯨꯅ ꯊꯧꯔꯝ ꯄꯥꯡꯊꯣꯛꯐꯝ ꯃꯄꯥꯗꯨ ꯐꯥꯎꯕ ꯂꯥꯛꯏ꯫ ꯈꯣꯡ ꯆꯤꯡꯕꯒꯤ ꯄꯥꯡꯊꯣꯛꯂꯤꯕ ꯁꯤꯒꯤ ꯃꯔꯝꯗꯤ ꯃꯥꯂꯦꯝ ꯂꯩꯃꯒꯤ ꯏꯔꯝ ꯂꯥꯛꯂꯝ, ꯇꯨ ꯈꯣꯡ ꯁꯦꯡꯗꯣꯛꯄ, ꯃꯥꯂꯦꯝ ꯂꯩꯁꯦꯝꯕꯗ ꯂꯥꯏ ꯅꯨꯔꯥ ꯂꯥꯏꯕꯨꯡꯊꯧ ꯃꯥꯄꯜꯅ ꯃꯥꯂꯦꯝꯗ ꯇꯥꯏꯕꯪꯄꯥꯟ ꯁꯦꯝꯕ ꯌꯥꯅꯕ ꯇꯧꯈꯤꯕ ꯊꯧꯗꯧꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯊꯧ ꯃꯅꯥꯎ ꯅꯥꯏꯅ ꯄꯔꯦꯡ ꯁꯥꯅ ꯂꯥꯛꯈꯤꯕ ꯗꯣꯂꯥꯏꯁꯤꯡꯗꯨ ꯏꯀꯣꯏ ꯀꯣꯏꯅ ꯊꯥꯔꯦ꯫ ꯍꯩꯀꯠ ꯂꯩꯀꯠ ꯇꯧꯗꯨꯅ ꯆꯅꯤꯡ ꯆꯃꯥꯡꯅ ꯆꯤꯡꯕ ꯊꯥꯔꯒ ꯐꯝꯅꯥꯏꯕ ꯐꯝꯅꯥꯏꯕꯤꯁꯤꯡꯅ ꯊꯧꯒꯜ ꯖꯒꯣꯏ ꯁꯥꯏ꯫ ꯑꯗꯨꯒ ꯄꯦꯅꯥ ꯈꯣꯡꯕꯅ ꯄꯦꯅꯥ ꯈꯣꯡꯂꯒ ꯑꯃꯥꯏꯕꯤꯁꯤꯡꯅ ꯊꯧꯒꯜ ꯖꯒꯣꯏ ꯁꯥꯏ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯊꯝꯕꯥꯜꯗꯤ ꯈꯣꯏꯅꯧ ꯃꯇꯥ ꯂꯩꯃꯒ ꯂꯣꯏꯅꯅ ꯂꯥꯞꯇꯛꯅ ꯎꯔꯨꯝ ꯋꯥꯔꯨꯝ ꯑꯃꯗ ꯂꯦꯞꯄꯒ ꯌꯦꯡꯉꯤ꯫ ꯃꯁꯥꯃꯛ ꯌꯥꯎꯕ ꯐꯪꯗ꯭ꯔꯒꯁꯨ ꯌꯥꯎꯕ ꯐꯪꯗ ꯐꯪꯕꯗꯧꯅ ꯏꯊꯦꯜ ꯅꯥꯏꯔꯛꯏ꯫ ꯎꯔꯨꯝ ꯋꯥꯔꯨꯝꯗ ꯃꯆꯤ ꯃꯔꯨꯝꯗ ꯂꯣꯠꯇꯨꯅ ꯌꯦꯡꯂꯕꯁꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯥꯒꯤ ꯑꯋꯥ ꯑꯅꯥ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯇꯨꯅ ꯊꯋꯥꯏ ꯇꯥꯅ ꯂꯥꯏꯒꯤ ꯊꯧꯔꯝꯁꯤꯡ ꯑꯗꯨ ꯌꯦꯡꯂꯤ꯫ ꯂꯩꯃꯁꯨ ꯑꯗꯨꯃꯛ ꯌꯦꯡꯂꯤ꯫ ꯃꯣꯏꯔꯥꯡ ꯂꯥꯏꯁꯥꯡꯕꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯂꯥꯏꯁꯥꯡꯕꯝ ꯁꯥꯒꯩꯒꯤ ꯄꯤꯕꯥꯁꯤꯡꯅ ꯂꯥꯏꯅꯤꯡꯊꯧ ꯅꯣꯡꯁꯥꯕ
inung masava nongsava magi dolai leng oi dolai gi akoi vada laisangwam sagai gi pari imom singna akoi vaduda charaga lei thambal gi masada faurakpu wakhalni laining thau nongsava madi moirangda tava laisangwam kolupna ira thauni tawi dolai dugi manungda laining thau nongsava mana harau mathoi ka masek mangal naina famduna lei moirang kumam leikai da leiva kumam sagai na latva laining thau maharavasu harau mon minok tami moirang thana leikai da leivi thingujam sagai na irat pungbu thonvi khoimom lairen vi khundin vina napada hairang na chomthet yengwagi penba nairamde moirang fairemvam leikai da leiva ahongbam sagai gi piwa makhaina khoimom lairen vi waikhu leimabu thogal tawe amuksu lekai simaktada fairemvam sagaina khoimom lairemvi loklau leima ireima imavu thogal tawi sagai gi piwa singna chare fijet leitengna dolai lengda thong ya launa kum amagi manungda tangna pangthokwa khong singbagi thauramsi karida soikigadage laigi thauramsing haiduna pukning wakhal tinana soive yada honajai tamwaldi pukningda marololi dolai singsida famding liwa laivung thau lai nura singsi yenglaga singel henvina chingugi leimangda makalamje hairang heibun bana lairema lairembigi phamangda mahi yale haibagi maru lukli maraksida thambal aina kari nongasidi aigi wakhalna chingu makhongda hairang lairang oiduna leimangda thenduna leirisigumna leininge handak kumsima yaw phangdrasu yenglaga aigi apenba haibadu oijage asumna thambal-gi pukning leyumda loli marol pitrai khongdraivi kauvi khoimom lairemvina moirang them sagai gi piwa makhaina hairang tamli khoimom lairemvi ayang leima atonvigina kege moirang them leichubam leikai gi moirang them piwana sin langi hojikte laipung thaumapan amadi lainura visingduki haikat leikat tamwa loirakwa jawal katlaga afa fata khudam changdam yenglaga khong chingwada pangthokadava thoramsing pangthokpa loisilaga laikon tamna amuk halaktuna khong chingwagi thoramdu loisili thambalsu leimaga loinaduna halai numidangi matam oiraduna tara chak toknaba matungni amuk ningol kada ani du pulare makoi ani ge haunavi wa khanai ita thamba ai wakal makhale kari wakalno khalsi ita ekhoina hanjilakpada ngasai thongandagi maibe itomcha thorakpado ai su owe ita adu kaidorage mana yumsida changleisa achow maram ama leirabani kari maram oini itana yangkhok mumai fanba lai ui haibaduga adugi soidana mari linagani ita aida natana yumsida leiva makhoi ataisu samin fanglabani ita ngasai aina yumda haife chalubado maduda nakhoi inega mamagado wari sana hobani mangonda ai lakwadagi warido mayai tatle adubu aisu taningman khraduna yana khamarumda lumlaga hek tabanidana aduda makhoina lai thoi ngarangsu numit chap yungbada nakhoi inena khujam haidokpa thokpada maningda lepaga leirami haihawe ita leima ayuk nungthil numidang ahummakta mathi phonglaboire lotpa kaidonungda yaroi matam khara matek mayagini haiduni maibu kayam kuina phina kuptuna thamgani maka phongna phongdoknadragasu lona mahi loina khangnaba hauraba wafam ngakni ita kari wabu khanaraptoi manga nakhoi aboki thauram amasu ichau chauna nansinduna leiri masi loisilaga lai khoiramdoi male karigumba lai khoiramdraga imungsa awa anatani haina hawi ai inana tare khara yangna waroisin ama puraklabadi phagadabani tawrise ita thamba ekoi cheksinadi leise nangsu nathanta amam arai khangdabi mapaldaga thokpado pangtau tawganu tawhaide phatte madu yamna khudong thiningai karigumba nangonda nungaitaba hainadaba phawrabadi aibu hodoro hairibu isungai aingonda nungaitrena nang chek tawdorake
ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯋꯥꯔꯦꯞ ꯑꯃ ꯂꯧꯅꯔꯒ ꯈꯣꯝꯂꯦꯟ ꯇꯨꯝꯈꯨꯟ ꯇꯥꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯋꯥꯕꯒ ꯀꯩꯒ ꯑꯅꯤꯗꯨ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯍꯤꯡ ꯏꯆꯤꯛ ꯍꯨꯟꯕ ꯃꯇꯝ ꯑꯃꯨꯛ ꯑꯣꯏꯔꯛꯂꯦ꯫ ꯑꯃꯨꯛ ꯉꯁꯤꯗꯤ ꯂꯥꯏ ꯌꯥꯡꯀꯣꯛ ꯃꯃꯥꯏ ꯄꯥꯟꯕꯗꯨ ꯃꯊꯤ ꯐꯣꯡꯂꯛꯂꯦ꯫ ꯃꯥꯒꯤ ꯆꯥꯟꯅꯔꯕ ꯃꯔꯨꯞꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯑꯣꯟꯗꯨꯅ ꯇꯥꯏꯕꯪ ꯍꯛꯆꯥꯡꯕꯨꯅ ꯃꯩꯇꯥꯅ ꯋꯥꯈꯩꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯑꯃꯒꯤ ꯑꯔꯣꯏꯕ ꯂꯨ ꯂꯩ ꯆꯤꯡꯈ꯭ꯔꯕꯗ ꯃꯍꯥꯛ ꯃꯁꯥꯅ ꯌꯥꯖꯗꯦ꯫ ꯂꯥꯏꯃꯨ ꯑꯣꯏꯕꯒꯤ ꯍꯧꯅꯁꯥ ꯇꯥꯏꯕꯪ ꯃꯤꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯄꯒꯤ ꯃꯁꯥꯗ ꯍꯩꯅꯕꯤ ꯑꯃ ꯂꯩꯁꯥꯡꯅ ꯆꯥꯎꯅ ꯁꯦꯝꯂꯝꯕꯅ ꯍꯧꯖꯤꯛꯇꯤ ꯃꯥꯕꯨ ꯂꯣꯏꯅꯕ ꯇꯤꯟꯅꯕ ꯄꯥꯝꯕ ꯃꯤ ꯑꯃ ꯊꯤꯔꯛꯏ꯫ ꯀꯅꯥꯒ ꯂꯣꯏꯅꯔꯒ ꯀꯅꯥꯒ ꯆꯪꯖꯔꯒ ꯃꯥꯒꯤ ꯆꯥꯛꯊꯥ ꯐꯪꯒꯅꯤ? ꯂꯥꯏꯃꯨꯗꯨꯁꯨ ꯆꯔꯥꯡꯅꯩ꯫ ꯑꯍꯤꯡꯗꯨꯗ ꯌꯨꯝ ꯏꯪꯈꯣꯜꯗꯨꯗ ꯃꯍꯥꯛ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯂꯩꯐꯝ ꯈꯣꯡꯅꯥꯡ ꯍꯣꯒꯥꯏꯕꯤꯗꯨ ꯇꯝꯅ ꯆꯠꯂꯒꯦ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯏꯪꯈꯣꯜ ꯁꯝꯕꯟ ꯃꯊꯛꯇꯨꯗ ꯃꯈꯣꯡꯗꯨ ꯀꯥꯟꯗꯨꯅ ꯁꯝ ꯁꯝꯗꯨꯅ ꯌꯨꯝꯂꯣꯟ ꯀꯌꯥꯅ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯀꯥꯟꯊꯣꯛꯇꯨꯅ ꯂꯥꯛꯏ꯫ ꯄꯦꯟꯗꯕꯅ ꯊꯨꯝꯍꯠꯂꯕ ꯃꯥꯒ ꯂꯣꯏꯅꯕꯤꯅ ꯂꯩꯇ꯭ꯔꯕꯗ ꯃꯉꯣꯟꯗ ꯆꯩꯅ ꯍꯥꯏꯕꯗꯨ ꯐꯥꯎꯔꯦ꯫ ꯏꯁꯤꯡ ꯆꯦꯟꯕ ꯈꯣꯡꯂꯝ ꯑꯃꯒꯤ ꯃꯄꯥ ꯌꯧꯔꯛꯄꯗ ꯂꯥꯏꯃꯨꯗꯨ ꯌꯥꯡꯀꯣꯛ ꯑꯣꯜꯂꯒ ꯏꯁꯤꯡ ꯈꯣꯡꯗꯨꯗ ꯇꯥꯎꯔꯒ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯀꯅꯥꯅ ꯑꯩꯕꯨ ꯂꯣꯏꯅꯕꯤꯅꯤ ꯇꯤꯟꯅꯕꯤꯅꯤ? ꯃꯁꯥꯗ ꯆꯨꯁꯤꯟꯈ꯭ꯔꯕ ꯍꯩꯅꯕꯤꯁꯤ ꯀꯔꯝꯅ ꯊꯥꯗꯣꯛꯀꯅꯤ? ꯍꯥꯏꯖꯕꯇꯅꯤ ꯌꯥꯡꯀꯣꯛ ꯑꯣꯟꯗꯨꯅ ꯏꯁꯤꯡꯗ ꯇꯥꯎꯗꯨꯅ ꯆꯠꯂꯕꯁꯨ ꯋꯥꯈꯜꯗꯤ ꯃꯌꯥꯝꯅꯤ ꯂꯥꯏꯃꯨꯗꯨꯅ ꯈꯜꯂꯤꯕ꯫ ꯑꯁꯨꯝꯅ ꯇꯥꯎꯗꯨꯅ ꯆꯠꯂꯤꯉꯩꯗ ꯑꯍꯤꯡ ꯑꯃ ꯎꯈꯤꯕ ꯂꯩꯁꯥꯡꯒꯤ ꯃꯁꯨ ꯊꯝꯕꯥꯜꯗꯨ ꯎꯔꯛꯏ꯫ ꯃꯃꯤꯠꯇ ꯊꯝꯕꯥꯜ ꯎꯔꯛꯄꯗ ꯊꯝꯕꯥꯜꯒ ꯂꯣꯏꯅꯅꯤꯡꯕ ꯃꯁꯥꯗ ꯐꯥꯎꯔꯛꯏ꯫ ꯄꯨꯟꯁꯤ ꯀꯨꯏꯅ ꯅꯨꯡꯁꯥꯡꯒꯗꯕ ꯅꯍꯥ ꯀꯨꯏꯅ ꯑꯣꯏꯗꯨꯅ ꯂꯩꯕ ꯄꯨꯟꯁꯤ ꯆꯩꯁꯤꯡ ꯃꯁꯤꯡ ꯌꯥꯜꯂꯤꯕꯒ ꯂꯣꯏꯅꯔꯕꯗꯤ ꯃꯥꯒꯤꯁꯨ ꯑꯅꯤꯡꯕ ꯊꯨꯡꯒꯅꯤ꯫ ꯑꯇꯣꯞꯄ ꯂꯣꯏꯅꯗꯨꯒꯤ ꯁꯔꯨꯛ ꯃꯥꯒ ꯂꯣꯏꯅꯔꯝꯕ ꯂꯩꯁꯥꯡꯒꯤ ꯃꯁꯨ ꯅꯨꯄꯤꯁꯤꯒ ꯂꯣꯏꯅꯔꯕꯗꯤ ꯃꯥꯒꯤ ꯅꯤꯡꯕ ꯂꯣꯏꯅ ꯊꯕꯛꯇ ꯄꯥꯡꯕ ꯌꯥꯔꯦ꯫ ꯀꯥꯟꯅꯗꯦ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯈꯣꯡꯅꯥꯡ ꯍꯣꯒꯥꯏꯕꯤ ꯃꯈꯣꯡꯗꯨꯗ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯇꯥꯏꯕꯪ ꯃꯤꯔꯛꯇ ꯁꯥꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯨ ꯄꯤꯕ ꯑꯩꯅ ꯇꯥꯡꯖꯐꯝꯁꯨ ꯂꯧꯕ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯂꯒ ꯏꯪꯅ ꯆꯤꯛꯅ ꯂꯩꯕꯅ ꯐꯔꯦ ꯈꯜꯂꯗꯨꯅ ꯌꯥꯡꯀꯣꯛ ꯃꯃꯥꯏ ꯄꯥꯟꯕ ꯂꯥꯏꯗꯨ ꯌꯥꯡꯀꯣꯛ ꯑꯣꯜꯂꯒ ꯏꯁꯤꯡꯗ ꯇꯥꯎꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯁꯛꯂꯣꯟ ꯑꯗꯨꯗ ꯍꯟꯖꯤꯟꯈ꯭ꯔꯒ ꯃꯈꯣꯡꯗꯨ ꯋꯥꯡꯅ ꯊꯥꯡꯅ ꯂꯥꯛꯂꯒ ꯂꯩꯁꯥꯡ ꯍꯣꯏꯗ ꯑꯃꯨꯛ ꯃꯥꯒꯤ ꯄꯟꯊꯨꯡꯐꯝ ꯑꯣꯏꯔꯔꯦ꯫ ꯃꯥꯒꯤ ꯁꯥꯃꯤꯟ ꯐꯪꯕꯗ ꯇꯥꯎꯕ ꯍꯨꯏꯁꯤꯡꯅ ꯍꯧꯅ ꯍꯧꯅ ꯈꯣꯡꯂꯤ꯫ ꯂꯥꯏꯃꯨꯗꯨꯅ ꯆꯠꯄ ꯎꯕꯗ ꯃꯈꯣꯏꯒꯤ ꯃꯤꯠꯁꯤꯡꯗꯨꯗ ꯀꯔꯤꯒꯨꯝꯕꯗꯅ ꯃꯀꯨꯁꯨ ꯍꯧꯅ ꯈꯣꯡꯏ꯫ ꯇꯂꯥ ꯄꯥꯃꯦꯜꯗ ꯇꯣꯡꯂꯤꯕ ꯃꯀꯨ ꯃꯤꯠꯂꯥꯎꯕꯤꯗꯨꯅ ꯍꯣꯇ꯭ꯔꯣꯡ ꯍꯣꯟꯅ ꯎꯏ꯫ ꯂꯥꯏꯃꯨꯗꯨꯅ ꯈꯜꯂꯤꯕ ꯅꯨꯡꯂꯣꯟꯌꯥꯏꯗ ꯄꯨꯔꯤꯕꯗꯨ ꯍꯣꯇ꯭ꯔꯣꯡ ꯍꯣꯟꯅ ꯎꯔꯦ꯫ ꯃꯀꯨꯗꯨꯒꯤ ꯇꯔꯥꯎ ꯇꯔꯥꯎꯕ ꯃꯤꯠꯁꯅꯥꯅ ꯑꯁꯤꯕꯕꯨ ꯄꯥꯎꯖꯦꯟꯕ ꯉꯝꯕ ꯆꯦꯛꯂꯥ ꯃꯥꯅꯗꯤ ꯏꯃꯨꯡꯁꯤꯗ ꯂꯩꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯒꯤ ꯈꯟꯕꯗ ꯋꯥꯗꯕ ꯉꯝꯗꯦ꯫ ꯉꯥꯏꯍꯥꯛꯀꯤꯗꯤ ꯂꯥꯏ ꯁꯥꯟꯅꯕꯁꯤꯡꯅ ꯐꯠꯇꯕ ꯂꯝꯕꯤꯗ ꯈꯣꯡꯗꯥꯗꯨꯅ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯕꯗ ꯇꯨꯡꯒꯤ ꯋꯥꯈꯜꯗꯤ ꯈꯜꯂꯝꯗꯦ ꯀꯔꯤ ꯑꯣꯏꯅꯤ ꯍꯥꯏꯕ꯫ ꯃꯆꯥ ꯃꯁꯨꯁꯤꯡꯗ ꯇꯨꯡ ꯀꯣꯏꯕ ꯐꯥꯎꯕ ꯈꯨꯔꯧ ꯂꯣꯡ ꯌꯦꯠꯅꯗꯧꯔꯦ꯫ ꯃꯀꯨꯗꯨꯅ ꯇꯂꯥ ꯄꯥꯃꯦꯜ ꯐꯩꯔꯥꯊꯛꯇ ꯈꯣꯡꯂꯛꯄ ꯌꯥꯡꯀꯣꯛꯀꯤ ꯁꯛꯂꯣꯟ ꯂꯧꯕ ꯉꯝꯕ ꯂꯥꯏꯃꯨꯗꯨꯅ ꯀꯔꯦꯝꯅꯅ ꯅꯣꯛꯂꯛꯏ꯫ ꯈꯣꯡꯖꯔꯤꯁꯤꯕꯨ ꯅꯪꯒꯤ ꯅꯔꯣꯜꯗꯤ ꯇꯥꯏꯕꯪ ꯃꯤꯅꯗꯤ ꯀꯔꯝꯅ ꯈꯪꯒꯅꯤ? ꯑꯩꯅ ꯌꯨꯝꯁꯤꯗ ꯏꯅꯤꯡ ꯏꯈꯥ ꯇꯧꯅ ꯄꯥꯟꯕꯗ ꯀꯅꯥꯅ ꯀꯔꯤꯁꯨ ꯍꯥꯏꯔꯨꯅꯤ? ꯑꯁꯤ ꯈꯜꯂꯗꯨꯅ ꯄꯣꯡꯅ ꯆꯥꯎꯅ ꯁꯨꯃꯥꯡ ꯃꯌꯥꯏꯒꯤ ꯁꯅꯥꯄꯨꯡꯗꯨꯗ ꯂꯦꯞꯄꯒ ꯂꯩ꯫ ꯂꯦꯞꯂꯗꯨꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅ ꯌꯨꯝꯖꯥꯎꯗꯨꯗ ꯑꯃꯨꯛ ꯌꯦꯡꯏ꯫ ꯇꯟꯖꯥꯗꯨꯗ ꯁꯣꯝꯗꯗꯤ ꯊꯝꯕꯥꯜ ꯃꯪ ꯑꯃ ꯃꯪꯂꯤ꯫ ꯃꯪꯗꯨꯗ ꯉꯁꯥꯏ ꯃꯥꯅ ꯏꯕꯨꯙꯧ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡꯒꯤ ꯈꯣꯡ ꯆꯤꯡꯕꯒꯤ ꯊꯧꯔꯝ ꯌꯥꯎꯕ ꯐꯪꯈꯤꯗꯕꯗꯨ ꯃꯪꯁꯤꯗꯗꯤ ꯃꯍꯥꯛ ꯃꯥꯒꯤ ꯈꯣꯏꯅꯧ ꯃꯇꯥ ꯂꯩꯃꯒ ꯄꯨꯟꯅ ꯌꯥꯎꯃꯤꯟꯅꯔꯝꯃꯤ꯫ ꯂꯝꯄꯥꯛ ꯑꯃꯗ ꯍꯔꯥꯎ ꯐꯤꯁꯦꯠ ꯂꯥꯏꯕꯨꯡꯊꯧ ꯃꯥꯄꯜ ꯂꯥꯏ ꯅꯨꯔꯥ ꯇꯔꯦꯠꯀꯤ ꯈꯣꯡ ꯆꯤꯡꯕꯗꯨ ꯁꯤꯡꯊꯦꯛ ꯁꯤꯡꯊꯥ ꯉꯝꯕ ꯂꯥꯏ ꯃꯌꯥꯏ ꯂꯩꯕ ꯂꯥꯏꯅꯤꯡꯊꯧ ꯎꯔꯤꯅ ꯃꯣꯏꯔꯥꯡ ꯀꯤꯌꯥꯝꯗ ꯂꯩꯕ ꯊꯣꯉꯥꯝ ꯁꯥꯒꯩꯒꯤ ꯄꯤꯕꯥꯁꯤꯡꯅ ꯗꯣꯂꯥꯏꯂꯦꯡ ꯑꯣꯏꯅ ꯊꯦꯡꯅꯔꯛꯄ ꯆꯤꯉꯨ ꯃꯍꯥꯛꯅꯤ꯫ ꯆꯤꯉꯨ ꯃꯥꯒꯤ ꯃꯐꯝꯗ ꯊꯝꯕꯥꯜ ꯑꯃꯗꯤ ꯂꯩꯃ ꯂꯥꯏꯅꯤꯡꯊꯧ ꯃꯥꯒꯤ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯇꯝꯃꯤ꯫ ꯃꯣꯏꯔꯥꯡ ꯈꯣꯌꯥꯡꯕꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯈꯣꯌꯥꯡꯕꯝ ꯁꯥꯒꯩꯒꯤ ꯄꯤꯕꯥꯅ ꯁꯤꯟ ꯂꯥꯡꯗꯨꯅ ꯈꯣꯏꯃꯣꯝ ꯂꯥꯏꯔꯦꯝꯕꯤ ꯑꯌꯥꯡ ꯂꯩꯃ ꯀꯕꯣꯛ ꯆꯥꯏꯕꯤꯒꯤ ꯊꯧꯒꯜ ꯇꯧꯔꯤ꯫ ꯂꯥꯏ ꯍꯔꯥꯎꯕ ꯌꯥꯎꯔꯤꯕ ꯃꯥꯏꯕ ꯑꯃꯅ ꯅꯥꯍꯩꯐꯨ ꯄꯥꯏꯗꯨꯅ ꯀꯣꯛꯊꯣꯛ ꯆꯥꯝꯊꯣꯛꯑꯝꯃꯤ꯫